हाइब खुलाइसिंग पाइरगा खनबगी से थादोगा पीसफुल वेदा लाकनबा मदमाय तौन सी हाइबसी कोई पार्टी साइटेसु मसी कोई अपील तौनिंगी कोइना गवर्नर गिदा उनबदा कोइना खनरिबसिंग सी नंबर 1 कोई हानसु कोइना इंटरनली डिस्प्लेस पर्सन सिंग लेबसिगी ngasagi kanosi normally we talk about kanogi generally manipur leiba kanosi situation se kari to ko habina sing masigi kanosi discussion tori adu governor gi side gi thamai basisu mana habida so long as both side ta khulai le goi weapons are available kanosi peace purpa hoitoy adu matakta koina su we keep on harping on koi political dialogue habina sing ba kopasi unless and until the right atmosphere is created nasai gi masig political dialogue se masig purpa si ngamdabagi ngamoi habisi my opinion aduna first priority for the government magi harikoi matungena both side gi khulai khoi gi illegal oba khulai me ama dei bese masi khongatpa masi gi tawse masi na government gi priority oigani haina akoi da takpirei adu dasu kharamna su korto adu sai se kanona pairiba illegal khulai pairiba kholiba kambu singsina if they surrender with the illegal weapons adu torga di moshi adum kari hagini karuma with amnesty kan to torga action log the vida adum khulai se lokalaga adum loisingani adu natadna sum patient tamaga pharakpa matana khulai kona phaba tagedi necessary legal actions will be taken up against them having weapons ba thamai aduna yaribadi koi hoi tabobudi kanonga pagi khunga pagi khopagi adu tobuni haibigi namadani longna given khulai sing logi kokipse adu now that the government is prepared or is determined to see that ngasagi hana government gi mathok toramdagi thorakpani problem se adu taurgani haiba adu sunatana we have seen in the last few days after the PLA matung the both cookie site su adu maitei gi site su kan to operation torga mi phaba adu khulai lokapa kokapa chingba chatharei adu chathar kan gi chathar ping ngasi makta su moirangda kano operation to kopa hoji maksu kano da hairokta adu wangjingda sina singba tori sigi takpedi karino habida the government is now fully determined to see that peace is restored, normalcy is brought, and for that the requirement ko ngasagi both side leba illegal weapons sing se lokapasi am taka oi have se masima gi position sima am clear oi aduna kogi deriba both cookie side su meitegi side su so that say the peace purpose and normalcy purpose yanana ngasagi government now will have a government which will be taking care of the life and the protection of life and the properties of the citizens. Sigi film se the abanina haiba khulai sing pai khanabagi se thadoga peaceful kweda lakna madmai to si haiba si koi party site su basi koi appeal tawningi aduga khanabada yobasi ngasai koi party na left kiba fiat haibadi kogi relief camp de leiba kamusing still relief camp de sum leiba moi gi masagi lanai moi mamma lehenba koram mase tawdri koi di haiba koi leiba neba consumer pugi problem se normalcy se lakpanga moi habigi koina haiba adur masi to daka we se honorable akoi gi kanado his excellency governor gi su same opinion there me mansu dum hai masi gi da ma thawk lokale haiba se da adur karai da kamai to moi se lampi daga mayum sanbe yadage khotege haibin sing base sigi matang da seriously khalaga masi torani haibo wafam suma khoi da thambi rei adigi koina mamangi da unagi ba the importance of railway gi importance of kaina da akoi da kwaidagi seriously da kano inflation kwaidagi kano da india gi da yang da kwaidagi wangba sigi inflation le bise sigi matang da su masi mainly national highway da extortion to ko mayam ma leiba sigi kajegi sigi maram nani amba adu karima railways na lakpa targadi adu egedi kano se highway se kokani highway gi wafam se koina thamgi do masu adu chapchana mansu chumani haina adu man tam mansu su lowi adu takpi adu yamna nungaibna nan makhe railway lakpa sigi loisenbagi sidida khara kitang watpa si kaina da railway tracks se semakpa ट्रेड सेमकपदा लेबाकना थोंगा कदबो खोकदो यामना दरकार ओबनी मसी नान मखे कनोगे environmental clearance कनोगे forest department दगी government of india gi दगी फंगदना खोदना लेरमसे ngarang di madugi kanose
क्लियरेंस फॉरेस्ट की क्लियरेंस से मसी पिरे पिरखे अदुगी मथक्ता कनो तबदा अदुना सि थुना complete ओइबगी फिल्म ला कोई फिल्म दा अदुना all out support to those ngasai asida thabak toriba kholiba kamusin sigisu moigi security gi karigi darka oiba khopa ayam su loinma adum state na yengaga tawgaga yam thunu lusinaba torani habisi su adum phazan thajaba ma pire